ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ OLX ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯍꯦꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯃꯁꯨꯡ ꯑꯙꯥꯔ ꯀꯥꯔꯗ ꯃꯁꯤꯅꯆꯤꯡꯕ ꯗꯣꯀꯨꯃꯦꯟ ꯈꯔ ꯊꯥꯔꯛꯇꯨꯅ ꯁꯣꯝꯒꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯔꯒꯦ ꯍꯥꯏꯔꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯦ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯕ ꯕ꯭ꯔꯦꯛꯅꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯍꯥꯛꯅ ꯑꯗꯣꯝꯗ ꯄꯥꯎ ꯐꯥꯎꯖꯔꯛꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯄ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ QR ꯀꯣꯗ ꯑꯃ ꯊꯥꯔꯛꯄ QR ꯀꯣꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ Google Pay ꯑꯗꯨꯒꯤ ꯄꯤꯟ ꯑꯗꯨ ꯅꯝꯃꯨ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯝꯕ ꯍꯦꯛ ꯂꯣꯏꯕꯒ खत्म बाय बाय टाटा गुड बाय गया ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯁ꯭ꯀꯦꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯤꯈꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯟꯂꯥꯏꯟ ꯐ꯭ꯔꯣꯗ ꯁ꯭ꯀꯦꯝ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯕ ꯍꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯃꯦꯟ ꯑꯃꯅ ꯃꯁꯤꯒꯨꯝꯂꯕ ꯁ꯭ꯀꯦꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯪꯖꯤꯟꯕ ꯌꯥꯕ ꯏꯆꯝ ꯆꯝꯕ ꯃꯔꯝ ꯈꯔꯗꯪ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯎꯕ UPI ꯑꯁꯤꯒꯨꯝꯂꯕ ꯑꯣꯟꯂꯥꯏꯟ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯕ Google Pay Phone Pay ꯃꯁꯤꯅꯆꯤꯡꯕ ꯑꯦꯞꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯤꯟꯕꯨ ꯍꯦꯛ ꯅꯝꯂꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯁꯤꯒ ꯃꯥꯟꯅꯕ ꯈꯨꯗꯝ ꯑꯃꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯑꯗꯨ ꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯅꯔꯝꯃꯤ ꯃꯗꯨꯗ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯦꯛ ꯑꯗꯨꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯣꯏ ꯇꯧꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯗ ꯆꯦꯛ ꯄꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯁꯣꯏ ꯑꯗꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯦꯀꯥꯎꯟ ꯃꯄꯨ ꯃꯍꯥꯛꯀꯤ ꯁꯣꯏ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯦꯛꯇ ꯑꯦꯀꯥꯎꯟ ꯃꯄꯨ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯁꯤꯒꯅꯦꯆꯔ ꯁꯥꯏꯟ ꯇꯧꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ UPIꯒꯤ ꯑꯦꯞꯁꯤꯡ ꯑꯁꯤꯗꯁꯨ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯄꯤꯟ ꯑꯗꯨ ꯅꯝꯒꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯃꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯅꯨꯡꯗ ꯄꯤꯟ ꯅꯝꯕ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕ QR ꯀꯣꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯟ ꯅꯝꯃꯨ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨꯗ ꯀꯩꯗꯧꯅꯨꯡꯗ ꯅꯝꯕꯤꯒꯅꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯦꯁ ꯈꯔꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯟ ꯅꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁా ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯑꯃ ꯍꯥꯟꯅ ꯊꯥꯔꯛꯎ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯑꯃ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛ ꯂꯨꯄꯥ ꯑꯗꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯑꯦꯗ ꯇꯧꯔꯛꯄ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯂꯨꯄꯥ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯂꯨꯄꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯍꯦꯟꯕ ꯂꯨꯄꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯌꯧꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯩꯁా ꯊꯥꯍꯟꯕꯁꯨ ꯌꯥꯎꯏ ꯑꯁꯤꯒꯨꯝꯂꯕ ꯀꯦꯁ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯁꯤꯁꯇꯦꯝꯅ ꯊꯥꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯊꯥꯈ꯭ꯔꯤꯕꯗꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯊꯥꯔꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ UPI ꯑꯦꯀꯥꯎꯟ ꯑꯁꯤꯗ ꯄꯤꯟꯕꯨ ꯍꯦꯛ ꯅꯝꯃꯨ ꯍꯥꯏꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯖꯤꯟꯃꯤꯟꯅꯔꯁꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇꯁꯨ ꯀꯩꯗꯁꯨ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯕ ꯑꯗꯨꯃꯛ ꯊꯦꯡꯅꯔꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯂꯥꯛꯂꯤꯕ OTP ꯑꯗꯨ ꯑꯩꯈꯣꯏ ꯈꯛꯇꯒꯤꯅꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯤꯌꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤꯕꯨ ꯑꯣꯏꯒꯦꯔꯥ OTP ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯤꯌꯥꯔ ꯇꯧꯕꯤꯒꯅꯨ ꯃꯊꯪꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯑꯣꯏꯕ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯃꯦꯟꯕꯤꯗꯕ ꯑꯗꯨꯒ ꯃꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯦꯟꯕ ꯇꯥꯔꯒꯁꯨ ꯋꯦꯕꯁꯥꯏꯠ ꯑꯗꯨꯒꯤ ꯂꯤꯡ ꯑꯗꯨꯗ ꯂꯣꯛ ꯁꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣ ꯂꯣꯟꯕꯒꯤ ꯁꯥꯏꯟ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ HTTPS ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗු ꯃꯨꯟꯅ ꯌꯦꯡꯕꯤꯕ HTTP ꯈꯛꯇ ꯑꯣꯏꯕꯒ HTTPS ꯑꯣꯏꯕ ꯑꯅꯤꯁꯤꯒ ꯈꯦꯠꯅꯔꯤꯕ ꯑꯁꯤ HTTPS ꯍꯥꯏꯔꯤꯕꯗ ꯌꯥꯎꯔꯤꯕ S ꯑꯁꯤ ꯋꯦꯕꯁꯥꯏꯠ ꯑꯗꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ S ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯤ ꯁ꯭ꯀꯦꯃꯔꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯌꯥꯝꯅ ꯊꯨꯔꯦ ꯍꯥꯏꯗꯨꯅ
ꯈꯟꯊꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨ ꯄꯤꯗꯕ ꯍꯥꯊꯨ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯈꯟꯊꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥꯈꯜ ꯅꯦ ꯇꯥꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗ ꯇꯧꯕꯤꯌꯨ ꯃꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯃꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯈꯣ